ꯃꯌꯥ ꯂꯣꯏꯅ ꯁꯨꯝ ꯃꯔꯛꯇ ꯍꯥꯞꯀꯗꯕꯅꯤꯅ ꯄꯦꯔꯨꯛꯁꯦ ꯁꯤꯅ ꯑꯣꯛꯑꯅꯤꯗ ꯌꯥꯔꯅꯤ ꯂꯁꯒꯨꯁꯅꯦ ꯀꯣꯕꯤꯅꯦ ꯁꯤꯅ ꯃꯌꯥꯝ ꯈꯤꯇꯪ ꯈꯨꯠꯁꯦꯟ ꯇꯧ ꯉꯁꯥꯏꯒꯤ ꯑꯃꯣꯠꯄ ꯑꯃꯨꯛ ꯎꯕꯁꯦ ꯂꯧꯊꯣꯛꯀꯦ ꯇꯧꯕꯅꯤ ꯁꯤꯒꯨꯝꯕꯁꯦ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯗ ꯊꯥꯡꯖꯤꯡꯁꯤ ꯌꯨꯔꯛꯀꯅꯦꯅ ꯌꯥꯝ ꯀꯤꯖꯩꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯀꯥꯛꯊꯠꯀꯅꯤ ꯑꯩ ꯇꯜꯂꯤ ꯍꯥꯏꯅ ꯑꯁ ꯐꯖꯩꯌꯦ ꯆꯞ ꯆꯥꯅ ꯂꯣꯏꯔꯦ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯀꯧꯇꯥ ꯉꯥ ꯊꯣꯡꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯀꯧꯇꯥ ꯉꯥ ꯊꯣꯡꯖꯔꯛꯑꯒꯦ ꯀꯧꯇꯥ ꯉꯥꯁꯤꯃ ꯊꯣꯡꯉꯒꯦ ꯀꯧꯇꯥ ꯉꯥ ꯊꯣꯡꯕꯁꯦ ꯑꯂꯨ ꯌꯥꯝ ꯊꯥꯛꯑꯣꯏ ꯑꯂꯨ ꯑꯃꯈꯛꯇꯪ ꯊꯥꯛꯀꯅꯤ ꯌꯥꯝ ꯊꯥꯛꯄꯁꯨ ꯍꯥꯎꯕ ꯅꯠꯇꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯄꯥꯟꯅꯤꯁꯦ ꯁꯤꯒꯤ ꯌꯣꯡꯆꯥꯛ ꯄꯥꯟꯁꯦ ꯁꯤꯒ ꯊꯥꯡꯖꯤꯡꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯛꯀꯦ ꯑꯗꯨꯒ ꯉꯥꯇꯣꯟ ꯉꯥꯔꯤꯁꯦ ꯁꯤ ꯂꯧꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯉꯥꯇꯣꯟ ꯉꯥꯔꯤ ꯑꯔꯧꯕ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯒꯦ ꯑꯗꯒꯤ ꯁꯦ ꯄꯦꯔꯨꯛꯁꯤꯅꯦ ꯂꯣꯛꯁꯨ ꯈꯔ ꯊꯨꯡꯉꯦ ꯑꯗꯨꯅ ꯄꯦꯔꯨꯛꯁꯤꯅꯦ ꯀꯣꯕꯤꯁꯤꯅꯦ ꯂꯁꯒꯨꯁꯅꯦ ꯀꯣꯂꯤ ꯍꯋꯥꯏꯅꯦ ꯇꯧꯔꯒ ꯄꯦꯔꯨꯛꯁꯤ ꯊꯥꯛꯑꯒ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯆꯝꯐꯨꯠ ꯍꯥꯟꯅ ꯐꯨꯠꯇꯣꯛꯆꯔꯒꯦ ꯆꯝꯐꯨꯠꯀꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯄꯣꯏ ꯌꯥꯔꯦ ꯃꯍꯤ ꯌꯥꯝ ꯍꯥꯞꯄꯒ ꯍꯥꯎꯇꯦ ꯆꯝꯐꯨꯠꯁꯦ ꯄꯦꯔꯨꯛꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯀꯛꯊꯠꯀꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯒ ꯍꯥꯞꯀꯦ ꯇꯧꯕꯅꯤ ꯆꯝꯐꯨꯠꯁꯦ ꯌꯥꯝꯃꯦ ꯉꯁꯤ ꯆꯝꯐꯨꯠꯁꯦ ꯌꯥꯝꯖꯅ ꯆꯠꯂꯒ ꯆꯝꯐꯨꯠꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯣꯏꯔꯤꯉꯩꯗ ꯁꯨꯔꯤꯉꯩꯗ ꯁꯤ ꯆꯝꯐꯨꯠꯁꯦ ꯀꯥꯝꯊꯣꯛꯑꯒꯦ ꯇꯧꯅꯤ ꯀꯩꯅꯣ ꯇꯤꯜꯍꯧꯗꯤ ꯁꯣꯏꯗꯣꯛꯑꯒꯦ ꯅꯄꯥꯛꯄꯤꯁꯨ ꯈꯔ ꯉꯧꯒꯦ ꯑꯩꯈꯣꯏꯗꯤ ꯀꯧꯇꯥ ꯉꯥ ꯊꯣꯡꯕꯁꯦ ꯀꯧꯇꯥ ꯉꯥ ꯑꯃꯈꯛꯇꯅꯤ ꯊꯣꯡꯗꯣꯏꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯈꯣꯛꯁꯦ ꯌꯥꯔꯦ ꯁꯤꯡꯉꯩ ꯑꯂꯨꯁꯦ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯀꯛꯁꯦ ꯀꯌꯥ ꯊꯥꯛꯆꯗꯦ ꯃꯀꯛ ꯁꯣꯏꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯈꯔ ꯄꯥꯔꯛꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯣꯏꯔꯒ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯗꯦ ꯑꯂꯨ ꯀꯧꯇꯥ ꯉꯥ ꯊꯣꯡꯉꯁꯨ ꯑꯗꯩ ꯉꯥ ꯊꯣꯡꯉꯁꯨ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯞꯄꯅꯤ ꯁꯤꯒꯤ ꯃꯈꯣꯛ ꯑꯀꯟꯕꯁꯦ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯆꯟꯈꯤꯒꯦ ꯁꯤꯅ ꯏꯟꯖꯥꯡ ꯊꯥꯛꯅꯕ ꯑꯣꯏꯒꯦ ꯁꯤꯡꯖꯨꯒꯤꯅ ꯃꯃꯩꯁꯦ ꯊꯥꯛꯀꯦ ꯁꯣꯏꯔꯤꯉꯩꯗ ꯄꯨꯂꯞ ꯁꯤꯅ ꯁꯤꯡꯖꯨꯒꯤ ꯃꯅꯤꯡꯈꯣꯛꯅꯦ ꯃꯅꯤꯡꯈꯣꯛꯁꯤꯒꯁꯦ ꯂꯣꯏ ꯁꯣꯏꯗꯣꯛꯑ ꯇꯤꯜꯍꯧꯒ ꯂꯣꯏ ꯁꯣꯏꯗꯣꯛꯑꯗꯕꯅꯤ ꯁꯤꯡꯖꯨꯒꯤ ꯑꯁꯤ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯉꯥ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯍꯧꯔꯒꯦꯅ ꯑꯗꯣ ꯉꯥꯁꯦ
ꯑꯃꯨꯛꯇꯪ ꯍꯩꯗꯣꯛꯑꯒ ꯌꯦꯡꯒꯦ ꯍꯩꯁꯤꯗ ꯁꯤꯒꯤ ꯍꯩꯖꯤꯟꯕꯗꯨꯁꯨ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯇꯦ ꯆꯥꯡ ꯆꯠ ꯑꯃ ꯇꯧꯋꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯨꯝ ꯀꯧꯇꯥ ꯉꯥꯁꯦ ꯆꯥꯗꯤ ꯆꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯀꯌꯥ ꯇꯣꯏꯅ ꯆꯥꯒꯟꯗꯕ ꯁꯤꯒꯨꯝꯕꯒꯁꯦ ꯂꯣꯏ ꯂꯧꯊꯣꯛꯀꯦꯗ ꯌꯥꯝ ꯍꯩꯅꯗꯦ ꯀꯩꯅꯣ ꯐ꯭ꯔꯦꯁꯅ ꯁꯨꯝ ꯂꯩꯔꯒ ꯆꯥꯕꯁꯤꯅ ꯆꯥꯒꯜꯂꯦꯕ ꯌꯦꯟꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯂꯨꯁꯦ ꯍꯥꯟꯅ ꯀꯥꯎ ꯉꯧꯊꯣꯛꯈꯤꯅꯦꯕ ꯊꯥꯎ ꯌꯥꯝ ꯍꯩꯈꯤꯔꯣꯏ ꯂꯣꯏ ꯀꯣꯠꯊꯣꯛꯑ ꯊꯝꯃꯀꯥꯟꯗ ꯑꯃꯨꯛ ꯀꯧꯇꯥ ꯉꯥꯁꯦ ꯑꯃꯨꯛ ꯊꯣꯡꯉꯛꯀꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯂꯨꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯊꯣꯛꯆꯔꯒꯦ ꯁꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯒ ꯍꯥꯏꯐꯦꯠ ꯃꯨꯜꯍꯜꯂꯀꯥꯟꯗ ꯀꯣꯠꯊꯣꯛꯑꯒ ꯉꯥ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ ꯐꯨꯠꯄꯗꯣ ꯍꯥꯎꯈꯤ ꯑꯂꯨꯁꯦ ꯃꯨꯜꯂꯦ ꯌꯥꯔꯦ ꯊꯥꯡꯊꯕ ꯑꯗꯣ ꯀꯣꯠꯊꯔꯒꯦ ꯁꯤꯁꯤꯗ ꯂꯣꯏꯔꯦ ꯑꯂꯨ ꯇꯥꯎꯕꯩ ꯃꯆꯨꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯖꯤꯛ ꯈꯛꯇꯅꯤꯅ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯍꯩꯖꯤꯜꯂꯦ ꯁꯤꯁꯤꯗ ꯊꯥꯎ ꯈꯔ ꯍꯩꯖꯤꯟꯖꯔꯦ ꯁꯤꯅ ꯉꯥ ꯉꯧꯅ ꯊꯥꯎ ꯍꯩꯔꯦ ꯃꯨꯟꯐꯥꯠꯇ꯭ꯔꯤ ꯑꯗꯨꯅ ꯁꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯔꯗꯤ ꯀꯥꯞꯄꯗꯣ ꯈꯔ ꯐꯩ ꯐꯟ ꯆꯣꯡꯊꯣꯛꯄꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯒꯦ ꯑꯗꯨꯒ ꯉꯧ ꯇꯦꯖꯄꯥꯠ ꯊꯥꯗꯖꯔꯦ ꯖꯤꯔꯥ ꯃꯄꯨꯝ ꯈꯤꯇꯪ ꯉꯧꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯊꯥꯗꯔꯒꯦ ꯐꯗꯤꯒꯣꯝ ꯃꯀꯣꯛꯀ ꯑꯋꯥ ꯐꯗꯤꯒꯣꯝꯒꯗꯨꯅꯤ ꯁꯤꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯁꯤꯗ ꯇꯤꯜꯍꯧꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯦ ꯌꯥꯝ ꯍꯥꯞꯄꯦ ꯇꯤꯜꯍꯧꯁꯦ ꯉꯥꯛꯇꯪ ꯉꯧꯔꯒ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯄꯛꯀꯦ ꯁꯤ ꯇꯤꯜꯍꯧꯁꯦ ꯉꯧꯔꯦ ꯉꯥꯏꯍꯥꯛ ꯑꯗꯣ ꯆꯅꯝꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒꯦ ꯍꯩꯔꯤꯕꯣꯞꯁꯦ ꯁꯤ ꯍꯩꯔꯤꯕꯣꯞ ꯊꯥꯛꯆꯟꯖꯔꯦ ꯁꯤꯡꯁꯦ ꯈꯔ ꯑꯃꯒ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯖꯤꯔꯥꯒ ꯐꯗꯤꯒꯣꯝ ꯃꯔꯨꯒ ꯁꯨꯕꯁꯤ ꯁꯤ ꯊꯥꯛꯆꯔꯒꯦ ꯑꯗꯒꯤ ꯃꯣꯔꯣꯛꯁꯦ ꯑꯁꯨꯕ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯑꯃ ꯊꯥꯛꯆꯟꯖꯔꯒꯦ ꯃꯆꯨ ꯈꯔ ꯑꯃ ꯊꯥꯛꯆꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯉꯥ ꯍꯥꯞꯄꯒ ꯉꯧꯔꯗꯣꯏꯅꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯁꯤ ꯉꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯉꯥꯁꯦ ꯍꯥꯞꯆꯜꯂꯒ ꯉꯥꯛꯇꯪ ꯉꯧꯖꯒꯦ ꯁꯨꯃꯥꯏꯅ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯟ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯀꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯉꯥꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯑꯗꯨꯅ ꯑꯂꯨꯁꯦ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯃꯍꯤ ꯍꯥꯞꯆꯜꯂꯗꯕꯅꯤ ꯉꯁꯥꯏꯒꯤ ꯃꯍꯤ ꯈꯔ ꯂꯩꯕꯁꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯒꯦ ꯏꯟꯁꯥꯡꯁꯦ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯉꯥ ꯊꯣꯡꯕꯁꯦ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯒꯦ ꯁꯤ ꯅꯠꯇꯕ ꯏꯁꯤꯡ ꯈꯔ ꯑꯃꯒ ꯍꯥꯞꯄꯒꯦ ꯃꯍꯤ ꯍꯥꯞꯆꯟꯗꯅ ꯁꯧꯍꯜꯂꯤꯉꯩꯗ ꯑꯩ ꯉꯥꯇꯣꯡ ꯉꯥꯔꯤ ꯂꯧꯊꯣꯛꯆꯔꯒꯦ ꯉꯥꯇꯣꯡ ꯉꯥꯔꯤ ꯂꯧꯕ ꯍꯧꯔꯒꯦ ꯉꯥꯇꯣꯡ ꯉꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯉꯥꯟꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯂꯧꯕꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯂꯧꯕꯅ ꯆꯥꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯉꯥꯇꯣꯡ ꯉꯥꯔꯤ ꯂꯧꯕꯁꯦ ꯁꯨꯃꯥꯏꯅ ꯅꯝ ꯊꯥꯏꯅꯩ ꯉꯥꯇꯣꯡ ꯉꯥꯔꯤꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒ ꯈꯦꯠꯅꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯝꯗꯅ ꯂꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯀꯥꯎꯇꯦ ꯁꯨꯃꯥꯏꯅ ꯑꯣꯟꯕꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯡꯅ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯌꯦꯠꯂꯣ ꯃꯥꯏꯔꯣꯝꯁꯦ ꯅꯝ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯏꯟꯁꯥꯡꯁꯨ ꯃꯨꯜꯂꯛꯀꯗꯣꯔꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯅꯝ ꯂꯧꯗꯣꯏꯅꯤ ꯈꯔ ꯈꯔ ꯉꯥꯡꯁꯤꯜꯂꯛꯑꯦ ꯉꯥꯛꯇꯪꯗꯤ ꯊꯝꯒꯅꯤ ꯁꯤ ꯉꯥꯇꯣꯡ ꯉꯥꯔꯤꯁꯦ ꯃꯨꯜꯂꯦ
ꯊꯥꯡꯊꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯏꯟꯖꯥꯡ ꯊꯨꯝ ꯊꯥꯛꯇ꯭ꯔꯤꯉꯩꯗ ꯁꯤꯁꯨ ꯂꯧꯊꯣꯛꯍꯧꯔꯒꯦꯅ ꯁꯤꯡꯖꯨꯒꯤ ꯉꯥꯔꯤꯅꯤ ꯁꯤꯅ ꯁꯤꯡꯖꯨꯒꯤ ꯉꯥꯔꯤ ꯂꯧꯊꯣꯛꯍꯧꯔꯦ ꯁꯤ ꯏꯟꯖꯥꯡꯁꯤ ꯌꯥꯔꯅꯤ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯏꯟꯖꯥꯡ ꯊꯨꯝ ꯊꯥꯛꯆꯜꯂꯦ ꯁꯤꯒꯤ ꯊꯨꯝꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯊꯥꯛꯆꯟꯒꯦ ꯏꯀꯥꯎ ꯀꯥꯎꯈꯠꯅ ꯊꯨꯝ ꯊꯥꯛꯈ꯭ꯔꯕꯅꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯃꯨꯛ ꯆꯥꯏꯁꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯊꯥꯡꯊꯔꯅꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯊꯥꯡꯊꯔꯒꯦ ꯌꯣꯡꯆꯥꯛꯄꯥꯟ ꯁꯤꯡꯖꯨ ꯁꯨꯔꯒꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯄꯥꯟꯁꯦ ꯆꯥꯝꯗ꯭ꯔꯤꯌꯦ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯁꯨꯔꯗꯝꯅꯤ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯀꯥ ꯍꯦꯟꯅ ꯇꯩꯕ ꯄꯣꯠꯇꯤ ꯅꯠꯇꯦꯗ ꯃꯊꯛꯇ ꯄꯥꯟꯕꯅꯤꯅ ꯃꯇꯨꯝ ꯑꯣꯏꯅꯁꯨ ꯀꯦꯜꯂꯛꯄꯅꯤꯅ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯁꯨꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯃꯄꯥꯟꯁꯤꯒ ꯊꯥꯡꯖꯤꯡꯁꯤꯒ ꯃꯦꯠꯇꯣꯏꯅꯤ ꯂꯣꯛꯄ ꯊꯣꯡꯉꯒ ꯍꯥꯎꯕꯗꯤ ꯉꯛꯀꯗꯣꯏꯕ ꯌꯣꯡꯆꯥꯛꯄꯥꯟ ꯁꯤꯡꯖꯨꯗꯤ ꯃꯪꯒꯟꯒ ꯑꯝꯇ ꯍꯥꯞꯇꯦ ꯃꯌꯦꯛ ꯁꯦꯡꯅ ꯆꯥꯒꯦꯅ ꯊꯥꯡꯖꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯂꯣꯏꯔꯝꯃꯤ ꯊꯥꯡꯖꯤꯡꯁꯦ ꯂꯣꯏ ꯍꯥꯞꯄꯣꯏ ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯒ ꯍꯥꯞꯆꯟꯒꯦ ꯑꯗ ꯊꯥꯡꯖꯤꯡꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯃꯅꯤꯡꯈꯣꯛꯅꯦ ꯐꯗꯤꯒꯣꯝꯅꯦ ꯁꯨꯃꯥꯏꯅ ꯆꯥꯏꯁꯜꯂꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯥꯞ ꯇꯛꯈꯥꯏꯔꯅꯤ ꯌꯥꯝ ꯀꯟꯅ ꯅꯣꯏꯕ ꯌꯥꯗ꯭ꯔꯦ ꯁꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯕ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯑꯗꯨꯅ ꯆꯥꯅꯅꯕ ꯍꯥꯞꯄ ꯍꯧꯔꯒꯦ ꯁꯤꯡꯖꯨ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯁꯤꯗ ꯁꯤꯡꯖꯨ ꯍꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯏꯟꯁꯥꯡꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯏꯟꯁꯥꯡꯁꯦ ꯑꯩꯅ ꯁꯨꯝ ꯈꯥꯕꯩ ꯊꯝꯕꯒꯤꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯑꯩꯅ ꯇꯥꯎꯗꯅꯗꯤ ꯐꯅ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯉꯥꯁꯦ ꯇꯣꯏꯌꯦ ꯑꯗꯨꯝ ꯌꯥꯗꯦ ꯈꯔꯗꯤ ꯏꯟꯁꯥꯡ ꯍꯥꯞꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯡꯖꯨꯁꯨ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯆꯝꯐꯨꯠꯇ ꯉꯥꯏꯔꯦ ꯆꯝꯐꯨꯠꯁꯦ ꯑꯃꯨꯛ ꯍꯥꯞꯄꯛꯑꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯆꯝꯐꯨꯠꯁꯦ ꯑꯩꯅ ꯃꯍꯤ ꯌꯥꯝ ꯍꯥꯞꯇꯕꯅꯦ ꯊꯑꯣꯏꯅ ꯃꯍꯤ ꯌꯥꯝ ꯍꯥꯞꯄꯗꯤ ꯍꯥꯎꯕ ꯆꯥꯛ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯗꯤ ꯀꯣꯂꯤ ꯍꯋꯥꯏꯒ ꯑꯗꯒꯤ ꯄꯦꯔꯨꯛꯀ ꯀꯣꯕꯤꯒ ꯂꯁꯒꯣꯁꯒ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯔꯦ ꯑꯗꯒꯤ ꯀꯧꯇꯥ ꯉꯥ ꯑꯂꯨꯒ ꯇꯧꯔꯒ ꯑꯃ ꯊꯣꯡꯖꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯑꯃ ꯁꯤꯡꯖꯨ ꯁꯨꯖꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯊꯥꯛꯑꯒ ꯑꯗꯨꯒ ꯉꯥꯇꯣꯡ ꯉꯥꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕꯅꯤ ꯁꯨꯝ ꯊꯥꯏꯅꯒꯤꯗꯤ ꯁꯨꯃꯥꯏꯅ ꯉꯥꯇꯣꯡ ꯉꯥꯔꯤ ꯑꯃ ꯂꯧꯕꯁꯦ ꯌꯥꯝ ꯍꯥꯎꯖꯅꯦ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯆꯥꯏ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯥꯒꯤ ꯉꯥꯇꯣꯡ ꯉꯥꯔꯤ ꯑꯃ ꯂꯧꯖꯔꯦ ꯍꯧꯖꯤꯛ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯆꯥꯛ ꯆꯥꯅꯕ ꯈꯨꯠ ꯍꯥꯝꯖꯔꯦ ꯁꯤꯗ ꯂꯥꯏꯒꯤ ꯆꯥꯛ ꯈꯤꯇꯪ ꯊꯥꯖꯒꯦ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ ꯁꯤꯡꯖꯨꯁꯦ ꯂꯥꯏꯒꯤ ꯊꯥꯕꯗ ꯃꯔꯨ ꯑꯣꯏꯅ ꯁꯤꯡꯖꯨꯅꯤ ꯁꯤꯁꯨ ꯁꯦꯠꯂꯒꯦ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯛꯁꯦ ꯊꯦꯡꯉꯦ ꯂꯥꯝꯁꯨ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯆꯝꯐꯨꯠꯁꯦ ꯃꯇꯝꯁꯦ ꯆꯥꯎꯍꯧꯖꯒꯦ ꯄꯦꯔꯨꯛ ꯈꯔꯒ ꯆꯝꯐꯨꯠ ꯍꯥꯏꯁꯤꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯁꯥꯒꯤ ꯃꯍꯥꯎ ꯂꯩꯖꯔꯕꯅꯦ ꯑꯩ ꯃꯍꯤ ꯀꯌꯥꯝ ꯍꯥꯞꯄ ꯐꯨꯠꯆꯗꯦ ꯁꯤ ꯀꯧꯇꯥ ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯈꯨꯠꯆꯥꯃꯨꯛꯀꯤ ꯆꯥꯛ ꯌꯥꯝ ꯄꯥꯝꯃꯤ ꯆꯥꯛ ꯊꯦꯡꯉꯦ ꯍꯥꯎꯅꯤ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯃꯍꯥꯎ
이상하게 신수수가 안 말리네. 시디 굿 아니 장 돼야 돼. 사카 자닝 들어가는 수만 내가 또 아이 맞지 MG 작은 거 잡아 은자에. Với mấy em nhầm hào đấy. Nó chỉ nhìn sang vậy nó chặt chắn hào.